मरुइबा पाउसिंगदा ममा ओइबेसिंगना लौरिबा थौदांगबु इकाई खुमनबु उत्पा ओइना लमदम असिदसु मदर्स डे गी थौरम पांगथोकनख्रे काउंसिल ने लौबा चाही असिगे क्लास 12 परखियादा आर्ट्स स्ट्रीम दा तरुक सुबा पोजीशन तारखराबा महिरोई एल लिंथोइंगंबी तारामना ओख्रे अमदी नुमित तरे नि चुपना चथगदबा नन रेसिडेंशियल समर कैंप एक्सप्लोर नसदगी खुमन लंपाकता लेबा यूथ हॉस्टल दा हौदोख्रे खुरुमजरी टाइम्स ऑफ मणिपुर की नोंथल के पाउ मीटिंग ताबिरिब सिंबु विद्यापति मैंग लंबम ताराम ओक्चरी हौजिक पाउ संदोकने पिजरी मालेम सिनबा थुंगना पांगथोकनबगुम ngasi lamdam asidasu mothers day gi thauram pak sana pangthoknakhre rongmai naga baptist association Center Church Impalne Sindona Langol Tarungda leba association asigi Church Tarsu Mothers Day gi thauram pangthokhi Manipur Pradesh Congress Committee gi President Gaikhangam su saruk yakhiba thauram aduda RNB ACCI gi former pastor Reverend L Timthoi Paumaina Malemda leiriba mama oibisingna lauriba thaudang amadi makhoina kathokhiba kaya asigi damak aikhoina ikai khumnafam thoki loinana ngasi haiba numit asi mama oibisingi damak mapu magi maphamda thaunigadaba numit amasu oiribani haiki ngasi malem sin bathungna paksana pangthok nariba mothers day gi thauram palanga mari lenena Manipur State Indian Association of Physiotherapist Women Cell na sindona Healthy Mother Healthy Society haiba thimda nomagi oiba free physiotherapy camp cum health awareness program ama khairamban ima kaithel da pangthokre ngasi pangthokhiba camp aduda Manipur kaithel nupi lupki president Yambem Ibeni vice president RK Sana Hanbi nupi kaithel gi advisor chungkham ibem nung sidebi advisor M Biduna Chingba Kaithel Lupki Ima Kyana Saruk Yakhi Kem Aduga Mari Lenena IAPWC State Coordinator Dr. Angom Ritana ngasi pangthok liba health camp asi mama oibisina lauriba thaudang adubu ikai khumnabu utuna pangthok bani Kaithel asda cell tan ba thok liba ima sing asi matam sangdabana ayambada haksangi oiba section ba watli sahi yamlakpagi matung ina nupi oibisingda darkar leibasingi matangda awareness piduna ima sing asi haksang phana thamba tangai phade haina mahakna haiki kumba arthritis kumba aduga mari leinana leiriba kaino se haidi disease sing sida aduga mari leinana moina chaga daba diet sing se ima sing sina adagi age factor gi matungina moi sing se karam haina chaba gi niyom se hana leiba young age dagi anga naha wedding inda charak paduga ahal waraga charak paga khena bachinja khara leiba sing do adugi se aware pi na nabagi dangta dietitian su yaura kanda khoing program se ngasi gi se pangthok chabani Council ne loba class 12 ki parkhiada art stream da taruk suba position tarkraba mahiroi L linthoingami bu taram opagi thoram ama ngasi MJ Avenue de leba hotel yaisna da pangthokre Guinness Mind Tech Imphal na sinduna GMT class hall da pangthokiba thoram aduda Guinness Mind Tech Imphal gi MD M Narajit Garjan S Gunamani amadi Y Pem Sindana thoram mapu oina saruk yakhi Guinness Mind Tech na sinduna hap ta khudingi chathariba mid brand activation gi class yauriba mahiroi singi mama mapa amadi ahal laman kya na opagi thorum aduda saruk yakhi Guinness Mind Tech Imphal gi maike degi MDM Narajitna position holder linthoingambi da makha taba maheda mateng oinanaba book amadi angama senpham khara khudol tamdune ikai khumnaba utkhi loinana thorum mapu oina saruk yariba S Gunamani amadi YPM Strandaga Loinana Guardian S Sanatombina Linthoingambida Selgi Mateng Piduna Pukning Taugatki Guinness Mind Tech Imphal gi MDM Narajitna L Linthoingambi Guinness Mind Tech na sinduna hapta khudingi chathariba mid brand activation program asida saruk yariba mahiroi amani mahaki mai masingda mateng oinaba haiduna mamangda su mateng khara pangkhiba laikhre mid brand gi class asisu lemna yawhanduna ahenba knowledge phangnaba hotnariba mahiroi amani Guinness Mind Tech ki mahiroi ama oina class 12 ki exam da art stream da taruk suba position tarak pasi asuki matik nungai tungi mahai masingi lamda mikok thongba ngamba amadi mai pakpa ngambu oisanu haiki ki discipline leba student le maji mayanga manada bamna
कईनो कांदा यम नंगना सोहरपा मसाना पैसा तांजरगा अदगी मसाना होनजरगा अखोगी गवर्नमेंट स्कूल तमगा ट्यूशन अमा फाव तोरक्तना अदा यम कन्ना होनजरगा परका तारपसिदा माजे 12 की एग्जाम सिदा 6% फनी लिथोंगा बिकी तुंगी पुनसिदा माना होननी मकई होनरप मतमदा अखोगी जेनस माइंड टेंगना अंगम बटाक्टा मागे अवार्ड अपा कुनिमक साय अखोइना खुदिमक लोई तौगनी सिदा नतना लिथोंगा बिदा नतना अखोगी मणिपुर लेरिबा होनजनिंगबा स्टूडेंट अदुगा लैता लायरा सुम मयामसु आइदे अखोइना खंगबा लेरगदी मोइदा अंगम मटेंग अखोइना हेक हिंगी मकई पांगने हाबा वफम से तमजबे Position holder L Lintoingambina Guinness Mind Techna Sinduna Sathariba mid brand ki class asina mangonda kanaba kaya piki khanglam daba kaya su khangbangam ki mahai masing da mikop thongba oige hairabadi hotnaba kanba tandaba lairik pabagi hainabi thamnanaba hotnagadabani mid brand ki class asina miyoibagi brand ase ehenba mathau ama tawhanduna hena khanganbada achawba mateng ama pi mahairosina class ase yawba yamna kanai Guinness Mind Techna mahakpu class ase yawhanduna kanaba ba amadi mahakpo okpi bagi damak thagatchari haiki Guinness Mind Techna aina school da tamba phangdaba mara education kaya ama tambiduna ai knowledge hengat binabada hengat pa hotnabada yamna mateng pangpi aduga aina 12 exam se loira matungda la 12 exam sida ai je 6 position tare adubu ai isadi 6 position tarakani haina hotnagi badi nate adubu like sida aina yamna pamjaba yamna pabada yamna nuaizaba heje tali gai nuaiba ma phawjaba amadi mi ma oida ba yade haibu wakhan sida aina like se kana pajaki adugi matungda like ai exam haido matung sida ai 6 position la have se ai isha bok thajagi de adubu akoi oja mayam amadi Guinness Mind Tech ki oja mayam na aibu thogopiduna hojiksu sidai ngasi mak Guinness Mind Tech na aibu okpagi thoram am pangthokpiduna yam chawda maksu program am pangthokpiduna aibu okpagi thoram pangthokpibase ai yam nungai jai smai torokani haiba ai punsida bo khalude adubu torok mikop sidadi ai su yam nungai ba phawjai Mahairoi sing da kanaba bigadaba numit taret ni oiba non residential summer camp explore ngasdagi kuman lampak ta leiba youth hostel da hawkre andro pakeng da leiba overseas point na sinduna pangthokba summer camp adu hawdokpagi thoram aduda overseas point ki MD Sanjip Konsam camp director Suraj Guru Aribam Amadi West World Immigration Consultant Canada ki President Dr. Raj Singhana thoram mapu oina saruk yaki class 5 tagi 9 fawgi manungda leiba mahiroi kuntrana saruk yariba camp aduda talk program sports skill games related to career planning kaya pangthokani kem asi pangthokpagi matangda camp director Suraj Guru Aribamna kem asigi maroiba pandamdi mahai tamliba mahiroi singda ahenba skill pinaba hotnabani public speaking karamna tawgani ahenba knowledge karamna tangani haiba sing kem asida tambigani haiki मगोन लेरिबा स्किल्स मैम से अदुदा स्किल्स लेरे हैरो प्लेटफॉर्म फंगददी के कइदोबा अदुना स्कूल द तंबीरी से मोरुइना मागी एकेडमिक आथने एकेडमिक त मागी लारिक त कमाइने एजुकेशन की मतंग लोइना तंबीरे हाउएवर माजे स्कूलिंग में पान थोला गाना नत्रगा मागी स्कूल की क्लासमेट्स सिगा कमाइने जेल तो बुखत पा हाइवे से खोइना सिगी समर कैंप से तोरगा खोइना सिगी प्लेटफॉर्म से पीबने ngasi smok social maker organization Kodong Pokpi Mamang Development Association amadi Nisaban Ima event Singapore Kodong Pokpi Mamang Awang Laikai gi akoibada uchara thabagi thoram ama pangthokre thoram adu da smok social maker organization gi official ama oiriba Kongrai Latpam Prem Kumar na hojik mak malem gi oina aying asagi khal kairak liba asida khajiktang oiraba sukana ba pinanabagi pandamda thoram asi pangthokpani masida natana laikai asida nisa thingbagi thabaksu organization asna lepalaitana paikhalakhi gani hainasu phongdokhi Kodong Pokpi Mamang Awang Laikai sida koina ngarang dagi date 11 May gi 11 ngarang dagi hongna koina makhal makha kaya gi program khara chathajarakli haibadi khungang sida akoi gi nisa chasellaga thaksellaga akoi gi aremba matam haitare arembada nupi angang da harassment pibna singba nisana maram moraga tholokpa aduki matik laikre yamna koina kanna hairudragasu singu mayam si kanjaraga कोई निशा की ड्राइव मंगांग चथजै निशा बै इमा इवेंट सिंग पुनमिनरगा बका ताना मफमसिदा निशा सिनबा यारोय अदा कोइना फाइन चिंगबा अकंगनाबी कोइना थमदना कयामा कोइना मखा ताना चिंजाक सि कामदनबा कोइ सुमाइना पाखचरे दुगा कोइ इलेक्ट्रिक पोस्ट सिंग सि कोइना मथंग मथंग मै ममगा लेबा जगा सिंग सि कोइ मै ngananabagi pandam amso कोइना ngarang dagi
होनजरक्तना अखोई मई थानले अदुग लोइना लोइना मखा ताना अखोइना चंगजनजरक्प प्रोग्राम ओइना अखोइगी मालेमगी ओइना अइंग असागी खल कायरइबा असिगा मरी लेनना अखोइना तुंगी लाकदिबा मिरोनसिंगिदमक्ता अखोइना अरई अरईबा युम युमदगी पुथोकजरगा उहई वही हाइबा तारे अखोइ फॉरेस्ट डिपार्टमेंटदगी उ चार लौरुबसु लेते अदुगा अतोप गवर्नमेंट साइडदगी अखोइ सि तौबियु हाइरमना सिंगबा कयमता हाइजरबो लेते अखोइना इखुंगंग असिदा लेरिबा इरेकाइसिंगसिदगी उ चार अखोइ हाइनौ पाम्बी हाइरु कोथोंग पाम्बी थैबोंग पाम्बी अखोइना चाबा याबा हयेंग तुंगी मिरोनसिंगना आंगांगसिंगना लेहौरिबा मिरोनसिंगना चाबा याबा अदगी हवा नुंसितोरसु खरदंग ओरसु कंजबा गी पांदमगा लोइना अखोइना अखोइ उचार थाबगी ड्राइवसिंग असि नोंमाइजिंग नुमिसिदगी अखोइ चथजबा हौजरकली अखोइना सिंजलांजरिबसि अखोइ स्मोक सोशल मेकर ऑर्गेनाइजेशन कोदोंगपी अदुगा अखोइ यामबसिंग कोमालदा कोदोंपी ममांग डेवलपमेंट एसोसिएशन अमदी निसाबन इमाइबेन सिंग पुन्ना संजिमिनबा खोंजंगनी कामजोंगदा लालहोबा तरेट फाबा फेक एरेस्ट ड्रामा ने हाइना आइना थ्रिंख्रब्रा लालहोलुब यूनेलेफ की डिपार्टमेंट ऑफ पब्लिसिटी की डायरेक्टर सकहेना थादोरक चेरोल अमना हाइरी चेरोलेस न मखा तारिबदे कामजोंग डिस्ट्रिक्ट की BP8 अमसुंग मापन की एरिया दे तरामाथोई सुबह पैरामिलिटरी अमसुंग तरातरेट सुबह आसाम राइफल्स ना हौखिबा मेगी तरा की अयुक पुंग तरामाथोई रोम ताबदा लालहोलुब अहुम की मियोई तरेट फाबद यूनेलेफ की मियोई अमा यावी हाइरिबसी IOF ना सानबा फेक एरेस्ट ड्रामा अमनी इंडो म्यांमार बॉर्डर एरिया दे यूनेलेफ MPA की कैम्प अमता लेते लोइनना हाइरिबा एरिया असदा यूनेलेफ MPA की लानमी अमदी खुलाई फागिबसु लेते हाइरी अमरोमदा कामजोंग डिस्ट्रिक्ट की बॉर्डर दगी तरामाथोई सुबह पैरामिलिटरी अमसुंग तरातरेट सुबह आसाम राइफल्स की कांगबू अमना प्रीपाक मंगा फारे हाइरिबसी मरी मखोंग समनदबा इंडियन फोर्स की अरानबा प्रोपेगेंडा नि हाइना आइना थिंख्रबा लालहोलो प्रीपाक के डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा की पब्लिसिटी ऑफिसर अचौबना थादोरक चेरोल अमना हाइरी चेरोलेसना मखा तारिबदे कामजोंग डिस्ट्रिक्ट बॉर्डर पिलर निपान अमदी मापन की एरिया दा रेड आर्मी प्रीपाक की बेस एरिया नत्रगा मखल अमत की कैम्प न चिंगबा लेते रेड आर्मी प्रीपाक की ओइना खुचु खुलाई अमत मांगबा अमसुंग फावसु लेते हाइना पल्ली कबो वैली असि मतम अमदा मणिपुर की ओइरमी ओइरमदे अमदी बर्मा द पिथोक लमदे हाइबगी चप चाबा अमा मणिपुर सरकार अमदी भारत सरकार न मियामदा खंगनगदबनी हाइना मणिपुर पीपल्स डेमोक्रेटिक फ्रंट की सेक्रेटरी सापम सामुंगौन ngasi पांगथोखिबा पावगी मिफम अमदा फोंगदोखरे ngasi मणिपुर प्रेस क्लब ता पांगथोखिबा पावगी मिफम अदुदा सेक्रेटरी एस सामुंगौना मखा तारादुना इंग कुमजा लिसिंग अमका सनिपान कुंथ्रा मरीदा मतम अदुगी मणिपुर हाइना खंगनरंबा अखोइगी लम असिगी इनिंगथौ महाराज गंभीर सिंहा ब्रिटिश की मेजर FG ग्रांट अमदी कैप्टन R बोइल्यू पेम्बरटोनगा लांगथबाल द एग्रीमेंट अमा इनखी कबो वैली असि बर्मादा सानबा अमदी था खुदिंग ओइना मणिपुर द लुपा लिसिंग अमगा सनिपान कुंथ्रा मरी पीबा हाइना यानखी मसिना ताकबदे कबो वैली असि लमदम असिगी ओइरमी हाइबे मयक सेंगना ताकली अमरोमदा लिसिंग अमगा समापन यांखै हुमदोइदा पंडित नेहरूना मतम अदुगी मार्च 25 दगी कुंथ्रा फाउबा लमदम असिदा लाकलंबा मतमदा मार्च 9 संडे निमित्ता बर्मागी प्राइम मिनिस्टर उनदुना कबो वैली असि पिथोकी हाइना कंगलासा अमसुंग मतमगी मणिपुर इरी असिगुम्बा वाफम कया असिना अखोई मसेलगी मरक्ता असेंगबा अमा खंगदना लेरी MPDF ना थमजनिंगबदी कबो वैली असि स्टेट असिगी ओइरमी ओइरमदे नत्रगना बर्मा द पिथोकी दे हाइबगी मतंगदा मणिपुर सरकार अमदी भारत सरकार ना मयक सेंगबा वाफम अमा लेबाक मयाम द थंबियु मयक सेंगना थमदबना ngasiगी मिरोलदा अमदी तुंगी मिरोलदा चममनबा फिबमदा थंबिनबा होटनबिगनु हाइखी अखोइना थमजे वाफमदी कबो वैली सी लिसिंग अमा सनिपान कुंथागा मरीदा हिज हाइनेस महाराजा ऑफ मणिपुर गंभीर सिंगा कोई ब्रिटिश की मेजर अमगा अदिगी कैप्टन अमगा ब्रिटिश की कमिश्नर ओइना साइन तौरमीबा ताइबा पॉइंट सिनदी कबो वैली असे once upon time was part of Manipur हाइबसे मणिपुर पीपल दुंगी फ्रंगी ताचने ग्रांड मेजर अदुगा R बोलियू प्रेसिडेंट कैप्टन कमिश्नर्स ऑफ यूनाइटेड किंगडम मींस ब्रिटिश अदुगा मणिपुर की हिज हाइनेस महाराजा गंभीर सिंगा
Langthabanda January tarik kunga mangada 1934 sign tongna taibadi Kabo Valley was part of the Manipur sini Manipur bendibong kitik flangi thajabe Makata ba pau pizadring the break amatang lozari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahusadi gi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंगदा हपजरी सब्सक्राइबर ओइबगी खुदोंग जाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी चही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमंगा था अहुमगी लुपा चात्रे यांखै चहीगी ओइना लुपा लिसिंग अहुम कांटेक्ट टोबियू 8257888737 ईमेल lamjingbakanglawwater@gmail.com आर्टिस्ट खरा लौजगदौरी मणिपुरी टेली सीरियल निरूपमागी दमकता आर्टिस्ट खरा लौजगदौरी थवाई यावबा नुपा अमसुंग नुपी आर्टिस्ट सिंगना मसागी फोटोग्राफ अमसुंग बायोडाटा गा लोइनना टॉम टीवी दा पिसिनबियु अकुपा मरोल गी दमक कांटेक्ट तौबिरउ 8837265974 नत्रगा 9402991938 निरूपमा 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 ब्रेक की मतुंग मखा ताबा पाउ पिजरी ईस्टर्न असम वाइल्ड लाइफ डिविजन थोखिबो ऑर्डर अमगी मतुंग इना था असगी तारा तरुक तगी काजीरंगा नेशनल पार्क ता टूरिस्टिंग संगबदा अथिंग थमख्रे लोइनना अथिंग असि चही असगी अक्टोबर गी मतुंग दा अमुक हांगतोकनी पनबा याबदी अथिंग असि सही खुदिंगी नोंगजु थागी मतमदा थमदुना लाखिबनी खा थंगबा आसाम के हाइलाखांडी डिस्ट्रिक्ट लाई खुरमबगी वाहौद थोखिबा कांगलुप अनिगी ओइबे इरांग लाक्सनबा होनबदा पुलिसना नोंमै कापदा नहा अमा सिरे मियोय 15 असोक अपन नंख्रे ngarang ayuk pung 8 lom taba matamda thokiba thodok aduga mari leinana hailakhandigi SP Mohanes Misrana phongdokhibada Kanglup ki irang adu laksenaba hotnabada police ki maikaidagi blank fire tawki adubu irang adu hena kansilakpaga loinana police tamna nungna thajilakpadagi security personnel sing asok apan nanglakpadagi nongmai adu kapkhibani thodok adu thokibaga loinana mafam aduda curfew thamkhre amadi mobile internet service thingjinkhre Manipur amasung Mizoram dagi ehenba Assam rifle ki personnel sing thajinduna ngaksen bagi thabak chathari thodok aduda laikhidraba naha ani adugi maming Jason Hassan Kawi Hailakhandigi Harayanpur village tagini Assam ki Forest and Environment Minister Paryamal Sukla Dayana laikhidraba naha adugi mayumda chatuna awabada saruk yakre Assam government ki maikaidagi laikhidrabagi imungda lupa lakh manga aduga soklaba singda lupa lesing yankai piragani laukthokre thodok aduda soklaba miyoi mapan Silchar Medical College ta laikannari Central Assam ke Nagaon district miyoi ahum changduna supnategi class 5 tamlibi nupi masa ama namja namthek piraba matung kerosene haijinduna mai thakre haukiba irai numita thokiba tamthiraba thodok aduda soklaba nupi masa adu ngarang numidang laikan naba ngamdana laikhidre police ki pauna hai Central Assam ke Nagaon district ki Batara Darbar police station gi manung chanba Dhania Beti Lalwang gaon gi imung manungi miyoi amata leitringai da nupi macha adu miyoi ahum changduna namduna izat manghan biraba matung kerosene haijinduna mai tharambani thodok asida chener bani haiba miyoi ani police na phagatuna wahang pahung chathari Jammu amadi Kashmir ki Sofian district tanga se ayuk security force ka lalhoba singa khutthokna bagi thodokta lalhoba ani hatkre security force na akakna ba paw ama phangbadagi chingnari ba mafam sing koisinduna thamlaga operation sathabada khutthokna bagi thodok adu thokhibani hairi
Lok Sabha Mikhal ki taruk suba tangka ki oina tongan state ki constituency yangkai ga mapunda ngasi ayuk pung taret tagi bot thada na bahawkre. Ngasi bot thada na riba state sing adudi Uttar Pradesh, Haryana, West Bengal, Bihar, Madhya Pradesh, Delhi, amadi Jharkhand yauri. Mikhal asada punna mirep chamaga humpu marina lamba taunari. Masigi manungda Bharat ki konung Delhi de independent mirep oina nupi tarataruk aduga nupa mirep nifu humdoina lamba taunari. Hanna paumi oiram laba matung Afghan parliament thabak tawribi nupi ama ngarang numidang Afghan capital da sakang daba singna nongmena kaptun hatlam le laikhidrabi Mina Mangal paumi ama oina thabak tawringai matamda tongan ba TV channel da talk to na isu kya nainakhiba misakni ngase ayuk phongkhiba pause singi maroiba pausing amuktang punna khangminasi Lamjingba Times IMC building bylaw chana handravadi khudong thiba kaya mayok narak piyai Manipur nupi singi pothok singna awang nongpok miyamgi pungning singsinba ngamkre paumi singda akanaring singna rakhiba lale haijarakre yum sarga paisa pibagi mahuta puraga thadoragle Navakishore Sangai Express me manungi nongjugi chang hantaraga sabagi chang yamna hengatle pokna firm fatahodi gi organic harpunna metric ton listing amaga chama yankai puthokre solid waste plant mai puthokpagi changyang mai pakre raw diesel su puthokpa ngamle Chandel ama dijiribamda sabagi chang Celsius degree nifu yaure tampakta su sabagi chang hengadlakli Assam Rifles na lalhoba tariat fare Tausim gi Azuram khulda ahanba World Migratory Birthday pangthokre mapandagi MPSC parikha thaba lakpa singna compensation piu hairagle Naharol gi thokdang organic ki pothok sing mapalamda export tawnaba Ministry of Agriculture na Imphal Airport ta cold room pack house ama semgat kadawri MPSC Manipur ki mathakta High Court of Manipur da PIL ama athubada tharagani Ratnamani Yum sabagi khusumal pithoke haina kauraga imungda pusindun tamthina furga thadorakre accident ta thamapan gi angang laikhidre palel kaithel dagi aimol khulsing taba lambi khunjasing na semjinkhre Huyanlan Pau Soram Ranjit hatkibagi case CVI na court additional documents sing pisinjagi hairakle Prime Minister Council of Minister na hokhiba chahi manga da chatkhiba khongchat singda crore chahunga maudra humdoi chading tawkhre court nampi khiba wayal yaningda phongdok tuna wakat mi from sathakre khulai kya kona na kadar tariat fare IGAR Sana Laibak amuksu nikhaira kadra kivadagi miyamna yumthak yenglaga chatnare IMC na building bylaw lising ani taramdoi chan hanaba thabak amata laukhatlamdre head ministry yum sabagi khusumal pige kauraga taptana fudharagle Ichel Express thabak subagi khusumal piu hairuvada thonglon sillaga phuragle Imphal Sir gi ariba building sing makhatana check tawa mathok tari Dr. Bijoy Government Education System fagat halu KSA State Government na compensation PVU Ratnamani Iraibak sahi yangkai gi mathakta laiba yum amasung dukan sing lenga ki maikai dagi matam gi oina yengsil haninge Nagampal street vendor singi nongju nungsa ngakthoknaba pakhan ahingda sidoklamle yumsa malpi gi haiduna kauraga phuraga thadoragle Aroy bada maroy ba pau amu hana pizari Mama oibising na lauri ba thaudang bu ikai khumna ba utpa oina lamdam asida su Mother's Day gi thoram pangthok na khre Council na lauba chahi asigi class 12 ki parikhiya da art stream da taruk suba position tarakhrbi maheroi L Linthoingambi taramna okre amadi numit tare ni chupna chathagadaba non residential summer camp explore ngasdagi khuman lampak ta leba youth hostel da hawdokre Howziki di Times of Manipur na pizaba nungtil gi pau matang sa loisinjare ahen ba pau ga loinana numidang pung mapal da mukphang bigani